Nuclear bomb asidagi henna dangerous oiba weapon karibu leiribage. Hek tabada thajadabasu faugani. Cold War gi matamda nuclear bomb kuntra hena location kayada Mapham Khangdana mangkhi. Masigi thokdoksing asi kayamuk common oibage haiba taragadi. Masigi oiba tonganba phrase fauba leiri. Masibu military singna broken arrow haina khangnei. Viewers singnasu masi Google da search tawbada soidana details thengnabigani. Mangkhraba nuclear bomb singasi hojik Mapham kadaida leirumgani. Amadi masi aikhoida karisu akaiba pirakloidabra. Ngasigi video asida broken arrow gi maramda khara khajik khangminasi. Marup mayambu DAshil 2.0 gi anoba video asida taramna oksari. Lost in a farmland. Masigi incident asi 24 January 1961. Sahi asigi numit asida thokhibani. Numit asida thermonuclear bomb asi puduna serviceman Nipanna V-52 Stratofortress plane asida North Carolina romda patrolling torumki. Matam asi Soviet Union na America da anytime landarakadra haiduna matam pumbada section dunata leiba matamni. Masigi damakta makhoi matam pumbada ready da lerami. Patrolling tauriba plane asi nongthakta refuel tauringai matamda tanker aeroplane crew singna plane asi thau yure haina pau piraklamki. Makhoi gi mission asi abort tauba tarami. Masigi damakta plane asi Air Force base tamna paisilaklami. Plane asi speed yangna laimai tamna paitharaklamki. Pilot singna plane asibu control tauba ngamlamkide. Plane asi nongthakta kaige tauraklamki. Masidagi bomb base ki thong asi mathanta hangdorgalami. Plane asida yauba thermonuclear bomb ani asi laimai tamna paitharaklamki. Bomb amadi safely parachute ki matengdagi laimai da tarakpada uda pallaka leirumki. Adubu bomb amadi parachute fail oibadagi laimai da direct paitharaklaga farm amada tasilamki. Aduga bomb asi saruk ani thokna kairami. Thokdok asigi matung chayol ani leiraga bomb asi phanglamki. Adubu bomb asigi part kaya amadi thiba phanglamkhide. Investigation gi matung innadi bomb asi pokhaigadaba step 8 ki manungda step 6 ti complete oiduna leiramki. Laibak fabadi aroiba step asida leplamki. Adubu bomb asigi part ama ngasi su thiba khangdana leiri. Masigi missing part asida non weapon grade uranium 238 amadi weapon grade uranium 235 asi yaukhi. Thodok asigi matungda US Army singna farm asibu pulap laisinduna secure oina thamlamki. Number 2 5 December 1965 numid asida US ki aircraft puba ship USS Ticonderoga asi Japan gi Kikai Island asidagi 110 km muk lapna leiba mafam amada petrol tawduna leiramki. Ship asida Douglas A4E Skyhawk attack jet asisu yarumki. Jet asida V-43 nuclear weapon asi yauri. Macham maduda asigumba V-43 weapon asi lising ani hena saramki. Bomb asigi weight asi 1 megaton ni. Hojik India da sariba nuclear bomb sing asi ayambana 12 to 40 kiloton ngaktani. Adubu jet asida yauriba weapon asidi 1 megaton ni. Training exercise tauringai matamda jet asi soibadagi ship asigi side tagi samudrada tasilamki. Jet asiga loina na pilot amadi jet asida yaukhiba weapon adusu samudrada tasilamki. Jet asina tasinkiba mafam adugi aruba asi 16,000 feet luramki. Maram asina mafam asidagi pilot amadi bomb sing adubu recover tawba ngamkhide. Masigi incident asi sahi kaya public singdagi lochinduna thamlamki. Adubu 1989 da masigi maramda public singda khangalaklamki. Number 3 Missing nuclear submarine. USS Scorpion nuclear kauba submarine ama Soviet Union gi activity singbu yengsinnabagi damakta Atlantic Ocean da deploy torumki. Submarine asi 1968 ki matamda exhaust-tagi activity loiraga station tamna halaklamki. Submarine asida crew punna 99 tonglamki. Masiga loina na submarine asida nuclear weapon anisu yarumki. Aduga submarine asisu nuclear power plant dagi function tauriba submarine ni. 20 May amadi 25 May anigi marak asida Scorpion submarine asina radio signal kaya Spain da thananaba honaramki. Adubu upaiti leiramkide. Masidagi makhoigi contact asi Greece da oina torumki. Aduga makhoigi aroiba message asi America da forward torumki.
Masidagi submarine asi officially missing report torumki. Masiga loinana thodok asigi rescue mission amasu lauthoklamki. 10,800 feet luba Mapham amadagi submarine asi fanglamki. Submarine asida tongkiba crew sing adudi amatta kanba ngamlamkide. Submarine asibu laikangda chingkhalakpa yadabadagi ngasi su USS Scorpion nuclear submarine asi nuclear bomb ani asiga loinana samudragi manungda luptuna leiri. Masi nattaba thodok kaya amasu worldgi atai mafam kayada thokhrabani. 1968 chahi asidasu America ge plane 11V-52 plane sing asi daily routine oina paiduna lerami. Plane sing asida nuclear weapon loinamak yaurumki. Plane sing asigi manungda call sign Hobo 28 koba plane ama overheat tawbadagi mai chaklaklamki. Masidagi pilot ani asidi plane asidagi eject tawduna nanthoklamki. Aduga Hobo 28 plane asidi pilot amata yaudana Greenland gi Mapham amada paitharaklami. Plane asida 1.1 megaton gi nuclear bomb mari yaurumki. Plane explosion asida nuclear bomb amadi choklamki. Aduga plane pokhaibagi maisa asina unsing asibu sawdoktuna plane asigi saruk kaya samudragi manungda tasilamki. Aduga ngasi bomb amadi thiba khangdana leiri. Expert singi matung inadi bomb asi samudragi aruba mafamda tasilamlagani haina thajani. Masigi mathangda Soviet Union gi K219 Soviet Yankee 1 nuclear koba submarine ama routine patrolling toromki. Submarine asida nuclear reactor power plant ani aduga 16 ballistic missile asi yaurumki. Masigi sahi taraga manga suraba submarine asi Soviet Union gi yamna maru oiba submarine singi manungda amani. Adubu khanghaudana submarine asigi saruk khara kairaklami. Masidagi missile tube ama mai chaklaklamki. Tapna submarine gi manung asida ising chensilaklamki. Masina missile fuel tank asi damage toromki. Crew members sing asina yamna kanna honaduna submarine asi nuclear safe state ta thamduna samudragi mathakta pukhalaklami. Adubu submarine asida damage tawkiba asi henwankhibana 1600 feet luba mafam asida luplamki. Submarine asidagi nuclear weapon ama fawba rescue tawba yaramkhide. Adubu crew members singi thawaidi loinamak kalamki. Mataw asumna asigumba thodok kaya ama prithibigi mafam kayada thokhrabani. Video asida aikhoina discuss tawriba asidi supnadagi America amadi Soviet Union anida thokiba thodok ama ani khaktani. Ngasi fawbada America gi oina nuclear weapon taruk mangkhrabani. Aduga Soviet Union gi oinadi thodok sing asi ayambana samudragi manungda leiriba submarine singi technical failure na ohenkhibani. Asigumba thodok sing asibu military singna broken arrow haina khangnari. Masigi maramda viewers singasu Google da details kaya ama fangbigani. Marup mayam ngasigidi video asi matang asida loisilage. Mayam gidimakta anoba video ama muk puduna laksage.